lamdamasida matam sangna politics toroklaba miyam gi luchingba oibasing vote kahanba BJP na pamdaba amadi atopa party dagi kausillaga sizinaba yaba sizinaba matung langthokrakpa party ni haina Janata Dal United Manipur State Unit ki president Khetrimayum Biren na phongdokhre JDU Manipur State Unit ki nauna president oraklaba matung taramna okpa gi thoram amada ngasi lamlai kendra gi manung chanalaiba phongdokhre nongpok ningthau community hall da JDU lamlai kendra committee na sinna pangthokre thoramatuda wa ngangladuna Khetrimayum Biren haikibada hojik chief minister oiriba N Biren asi congress ta ki BJP da council laga chief minister ohanduna congress party bu thugai hanbani BJP na atopa party ga chatminnaba hotnabagi mahutta chatminnaraba party atubu thugai naba hotnabani ahan bada India da ki congress mukta Bharat Hairambadagi ngasidi opposition mukta Bharat haina jangshil lakpaga loinana regional party yauna BJP nattaba party sing thugaina ba hotnarakli kumja lisingani kunmari da pangthokadoriba lok sabha gi mikhalda BJP maithi ba pinaba state asidasu tongan political party kaya punsinduna thabak paikhat pahaure pangthokadoriba mikhalasida JDU na inner amadi outer assembly constituency ani makta JDU gi mirep thadokani panchayat amadi zilla parishad ki pangthokadoriba mikhalasingda common candidate puthokani haiki mahakna makhata na haiki bada handak state cabinet mifam na Manipur da you legalize tawna ba lawkiba warep adu Manipur miyam gi mayokdani miyam na pambagi matung ina lawkiba cabinet ki warep adu review tawgadabani haiki Manipur sarkar sida Madogi Porto Handuispo, Sarkar Hopaliba, political party, Persia Sama Tanoto. I don't Persia Yadaba, Titi Taunation, Persia Hotobico. I don't Persia Mayukalato, Persia Mayukala, the Kaya with the Sarkas. Say how no day. Adra Mio Vera, Imong Anumana, Yamawara, Imong Anum Puang, Motaka, Waraka, Karita, you Lina. At the city, you look hanging. Sarkar, my Sarkar, you look hanging. The legal Mayadra, Nang on the pin of a chamber later, you look upon a royal. Mayaki, Delhi the Sarkarama, Manipur the Sarkarama, party but BJP for Parliament, double engine, Hayamina. Adoraka the Sarkar is a hiker, Manipur, Chokana Dry. Other Sakat Toraka, Torakadi, Karigami, Sakatora, Panga, Tony, I talk with them to Tautaraka higher. I took the Mama is the Kari, you Sundure, and you Baba with Takadore, BR, Victory, Likakadore, Poto Chakra, you Chakra, myself. Other Mio you the Taraba, Loya Nico, other Hosea, Manipur Parjana, Yaga, the Yarodra Kanda. Ako inasi press ki sinau simang hari JDU na you think you siki handu je masih ke mayu to lai masih handok piu handok chai ngasigi tharamadu da sarugya khiba JDU Manipur State Unit ki chief coordinator veteran politician Nimachan Luwang na hakibada ngasi BJP da leiriba chief minister N Biren da gi houraga leiriba MLA amadi minister ayamba asengba BJP amata natte haina phongdokhre BJP ki operation lotus haiba si BJP ki fudit litlaga Laibak lut tawani loinana yamlaba sel piduna atopa party ki MLA sing laibani JDU da vote karakhiba MLA manga BJP da chongshin khiba du sel piraga laikhibani haina maral sikhi Biren na chief minister BJP ki lawje thambo de lawbute swai de ki lawbune khanau de ki ma BJP nate asa ba BJP tawsan na BJP ngasi Manipur da MLA leiriba BJP ki MLA leiriba matri urim ji bo karam yogi mesin amata yoga mane bo thibe amwane loina lamlai kendra gi naw bomsa ma ja asing ba BJP nate ai kum bane akoina BJP tonglai ki akhoi to konte moni thorkune ai hala ba so 1984 da MLA le panilo ka bane ba ana BJP ki ram sacrifice to hai ba ai na 1984 da Dr. Tuoga वो लेकिन से बीजेपी की लोग तो सेक्रीफाइस को ले पड़ती है बीजेपी खाने और सही तरह बीजेपी वाक हो रहे बीजेपी के नोम खाने अदो लिबरेल से मणिपुर लेरिबा बीरेन चीफ मिनिस्टर विश्वजीत मिनिस्टर तना खेमचान लोरे नहीं है के अमत बीजेपी से नते मुझे पास दी बीजेपी अमत नते बीजेपी की पूरी लगा लेबाक लुट तो कांगू नी